Maya Manipur News Reader gi channel gi ma'am na nungai ba pong tang hana ma'am da share tawjaram ge ngasi si sungsoi soiduna ma'am class 12 ki exam si result out torani aduga koi result out si isa itan na kam daw na check tawjagani adu karamba website sanga karamba matamda haidokaduru haibu khudimak tu ma'am isa isa na check tawjaba yaragani aduga ma'am su mark wang na phangduna class 12 si pass tawbiro position lepiro adu ma'am ahan mamakta ma'am na kamaina check tawgona haibdu karamba website ta yengana haibdu ma'am lai sanlakpa haijaramge adu haji update su laabane exam haidokpagi tang 13 ta ngasi haidokane habi update su lagle ma'am kamdawni yengane haibdu ai video sajarake yengminers ahan bada isa isa na sijinaba browsers amma da heta changba yare haibdi google chrome sijinaba google sijinaba atop Firefox sijinaba tars any ai google chrome sijinajai google chrome da example pirake ai gi web browser da sangani web browser sanglora matungda magi sigi type bar sida sanga kana khoina type tawbirani magi gi exam hayok tu website se sida su yengbi ai main result ko si thola isi mathak to dum manresults.nic.in da ko ma'am sigi direct sigi link se exam result check tawna ki sigi link se ai sigi video gi description da so hapsaramge sigi link se ta khoina sangani manresult.nic.in se video gi description da pang si link se direct sang kan adom dong exam result su check taw yarne dukana class 10 makha da haidok khibagi laire du akhoina ngasi check taw dugri sina class 12 ki exam haidok pagine class 12 ki mathakta laire to be declared on 17/7/2020 dana ngasi sungju shoidana ma'am haidu oni si class 12 ki se ko council gi se adugi ma'am smaina sanga kanadam check tawbiro isa isa gi si lora matungna manana for example class 10 gi da pirake khoi exam check tawno ki damakta khoi gi roll number do hapo hera kanne be smaina class 10 gi si da example oina pijabni ko khoina link se sangba yarakane ba haji pokidi koi sigi link je sangba yade dana ma'am ko si class 10 ki sangba yakhiroeba haidok tribinina haidok loireba matungna to be declared je declare to thorokane ba ko adu kana khoi roll number khatang type tawdine example in class 10 sida hara matung sida sigi please enter your roll number sida khoi gi roll number enter torokana submit torokana khoi results yeng yadune ba class 12 pise aduga ngasi mak ma'am yengbibi yarani aduga ma'am na gyan ta da yorsu comment box asnu shudu thambiramo aduga ma'am kudimak loinamak wang na phangbiro share video se matang sa lusinjarage and thank you.